LPG fangdabagi awaba mayoknarakpa amadi mamal tanglabasu black-tana karamna fanglibano. South Asia lamdamda maningtamna palamba laibak ama oirabasu ngasidi Manipur hiram khudingmakta mipan tanglaba lamdam ama oire. Indiada tillaba matung nongmagi tangai fadaba potlamsing numit khudingi National Highway 37 amasung 2da pusilakli. Highway sing asida khudongchadaba ama hek thokpa matamda Manipurda life-saving drug yauna potlam khudingmak watpagi awaba mayoknai. Lifeline ni haina fawba singthanariba highway ani asigi nagyetta khundariba miyoi singnasu lambi ani asi sizinaduna demand tawba amadi tawningba matamda blockade tawbagi thawong sing chathaduna lakpa matam sanglakle. Mamang sehigi May 3dagi khutlai paiba singna maitai singda onsenduna landarakiba matung tangai fadaba potlam sing pusilakpada chawna khudong chadaba mayoknaduna lakli. Hairiba khutlai paiba sing asina potpuba gari singda nongmai kapsinduna attack chatharakpagi thodok kayasu thokre. Chatliba chahi asigi April thada National Highway 38 thau puba truck yauna pot puba gari singda attack chatharakpada driver ani asokapan nangkhiba amadi gari kaya akayatoi nangkhiba matung lambi paring asida pot ningthina pusilakpa ngamdana leirakli. Masina maram oiraga pot ki mamal ka henna wangkhatlakre. Thau amasung liquefied petroleum product LPG puba gari sing changlakpa watpana potlam sing asi hanagum marang kaina fangba ngamdre. Manipur Lengaki Food and Public Distribution Department na April thada thokiba order amagi matung inna petrol amasung diesel chang kakna pinanaba khanghankiba su laikre. Maduna maram oiraga petrol pump sing mahausagum hangba ngamnakhide. LPG ningthina pusilakpa ngamdaba na ngasidi gas agency singna consumer singda matik sana gas piba ngamde. Agency kharadi May thagi pifam thukpa gas piba ngamdri. Masina maram oiraga consumer sing chakthong gas laitabagi awaba mayoknare. Tangai fadana chadaba yadabana pambai ama tawduna chak thongduna chanari. Senthok leiba imung singdi atangba mamalda black tagi gas lainari. Chakthong gas cylinder amagi mamal black tadi lupa lising aniga chani dagi lising aniga chamnga fawba yawre. Atangba gas leiba ngamba imungi oinadi mamal tanglabasu leiba ngambana thoidokna awaba chaitheng mayoknadi haiba yai. Adubu imung kayadi atangba gas leiba ngamdabana chawna khudong chadaba mayoknari. Gas agency sing gas atangba gas leiba ngamdabana chawna khudong chadaba mayoknari. Gas agency sing gas lakte haiduna piba ngamdraga karamna black tadi marang kaina fanglibano haibasi angakpa ama oinari. Agency singna miyamdadi pidraga naronda yonthoktuna chawna sendong fongnanaba hotnarabra haibagi chingnaba miyamda fawre. Hiramasigi matangda mari leinaba authority na yengsinbagi tangai fadaba leire.